ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯣꯖꯤꯛꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯕꯤꯈꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯆꯐꯨ ꯁꯥꯕꯤ ꯃꯂꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯍꯟꯖꯔꯝꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯦꯛ ꯍꯥꯞꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯑꯗꯨꯃꯛ ꯆꯠꯊꯖꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯏꯇꯔꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯌꯧꯍꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯉꯝꯖꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯈꯟꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯅꯤꯡꯊꯧ ꯇꯣꯂꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯌꯥꯏꯕꯤꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯂꯥꯏ ꯅꯤꯡꯕꯁꯨ ꯌꯥꯝꯅ ꯀꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯉꯝꯗꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯌꯥꯏꯕꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯉꯣꯟꯗ ꯃꯆꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯌꯥꯏꯕꯤ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ "ꯃꯍꯥꯔꯥꯅꯤ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯨꯏꯔꯦ ꯅꯪꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯛꯇꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯁꯣꯛꯂꯛꯀꯅꯤꯅꯦ꯫ ꯅꯪꯒꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨꯕꯣ?" "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯅ ꯋꯥꯖꯔꯤꯕ ꯑꯁꯤꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯅꯥꯏ ꯅꯨꯕꯤꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯗꯣ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯆꯥ ꯎ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ "ꯃꯍꯥꯔꯥꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯕꯒꯦ? ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯤꯅꯕꯤꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤꯅꯦ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯣ ꯅꯅꯥꯏ ꯅꯨꯕꯤꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯁꯨꯅ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯄꯗ ꯇꯥꯔꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯇꯅꯕ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯇꯧꯁꯦ." "ꯃꯍꯥꯔꯥꯅꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯅꯦ." "ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯀꯅꯥꯗ ꯁꯤꯟꯅꯒꯅꯤ? ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯕꯒꯦ? ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯑꯃ ꯈꯟꯗꯨꯅ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯁꯤꯟꯅꯔꯝꯂꯒ ꯂꯣꯏꯔꯦ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯆꯟꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯑꯁꯤ ꯂꯥꯏ ꯇꯣꯡꯉꯤ, ꯑꯗꯨꯅ ꯃꯤꯅ ꯀꯕꯣꯛꯂꯩꯕꯨ ꯐꯖꯅ ꯑꯃꯠꯇ ꯍꯥꯏꯕꯤꯔꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯃꯃꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯤꯁꯤꯡꯅ ꯀꯕꯣꯛꯂꯩ ꯃꯃꯥ ꯃꯆꯥꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯀꯩꯊꯦꯜꯗ ꯂꯩ ꯈꯔ ꯈꯔ ꯌꯣꯜꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯆꯟꯕꯤꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯟꯕꯤ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ, "ꯆꯟꯕꯤ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ?" "ꯑꯩꯁꯨ ꯅꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤ." "ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯔꯣꯏ." "ꯑꯩꯗꯤ ꯀꯩꯒꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯩꯁꯨ ꯅꯣꯏꯅ ꯁꯥꯟꯅꯔꯤꯗꯣ ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ꯫ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯕ ꯌꯥꯎꯖꯒꯦ." ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯆꯟꯕꯤꯗ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗꯅ꯫ ꯅꯈꯣꯏ ꯅꯃꯥꯗꯣ ꯍꯤꯡꯆꯥꯕꯤꯅꯦ꯫ ꯅꯈꯣꯏ ꯅꯄꯥꯗꯨꯁꯨ ꯅꯈꯣꯏ ꯅꯃꯥꯗꯨꯅ ꯆꯥꯊꯣꯛꯈꯤꯕꯅꯦ꯫ ꯅꯪꯁꯨ ꯍꯤꯡꯆꯥꯕꯤꯅ ꯄꯣꯛꯄꯅꯤꯅ ꯍꯤꯡꯆꯥꯕꯤꯅꯦ꯫ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ." "ꯅꯣꯏꯅ ꯍꯥꯏꯗꯣ ꯑꯔꯥꯟꯕꯅꯦ꯫ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯕ ꯆꯥꯕꯁꯨ ꯅꯠꯇꯦ꯫ ꯄꯥꯕꯗꯤ ꯅꯥꯗꯨꯅ ꯁꯤꯈꯤꯕꯅꯦ." "ꯃꯁꯤ ꯃꯆꯤꯟꯒ ꯌꯥꯝ ꯈꯨꯝꯃꯤꯅꯦ, ꯍꯤꯡꯆꯥꯕꯤ ꯃꯆꯥꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯟꯕꯤꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯝꯃꯤ꯫
Chanbi uplaga tui. Khuru adusu I loina thokle. Chanbi kaplaga. Noi akhomada haidoke khangni ba noi. Angang amana. Noi nama hingchabi do akhoi ni kiram do manbra kibide. Nangdi hingchabi machani. Ho hingchabi gi macha. Angang sing aduna Chanbi bu hingchabi gi machani haiduna laknarami. Chanbi do kap tuna mayumda laklami. Kabok laisu ingkholda insang na pi thaduna lairami. Machanu pina kap tuna changlakpado ubada. Chanbi kaidawri nangna kaplaga muk laklibadi. Ma lampakta angang mayam sana hoi. Aina aisu moigi marakta sanaba yauge hairubada. Ima se hingchabini. Pabado imana chakibani. Hingchabigi machadi moigi marakta sanaba yaholoi hairaga aibu inthuriba. Kusu nungda yashinduna I mayam thoe. Asi hairaga Chanbidu kablame kabok laido machagi matawaduda nungaitaba faurami. Hayeng khaidine yumdagi chathokpa yade. Yumda laiduna imagi mateng pango. Ichadi maramokpani ko. Ima kaiginu moina imada hingchabi haise. Hainingba haijasano. Aikhoina tabirudraga loi. Lao imungda changlasi. Numisuda silakadawri. Asumna mama machadu imungda changlai. Kabok laina araiba khara thongduna mama machadu chak chaminarami. Chak adu tokladuna tumba changlaklami. Chanbi mamada yengduna. Ima wari libiyo. Nangbu wari taningbrane. Taningi ima Rajkumari gi wari do libiyo. Hoi ima lige. Astumna kabok laina machanupida Rajkumari gi nungaiba wari ama lirami. Chanbi do mamana liriba wari adu tana tumkirami. Kabok lai tumliba machabu nungsina yengduna wakhalda khali. Tumkrene ichase onthokna su marai bakthi da ko. Kabok lai su wakhal nungaita adumak tumthakre. Asumna nongmado haukirami mathangi numitni. Kabok laido ayuk ngana haugatuna pata chatuna tharo thambal heklami. Tharo thambal hekpa loiduna mayumda laklami. Chanbi do dari aduda famduna mama halakpa ngaiduna lairami. Haima icha haugalamedana. Ima nang kadaida chaluino. Ima patane tharo thambal heklubani. Aduga aingonda kaisu hairamdaba. Nang nungaina tum haubadudane imana haudoklamdraba. Nachinaya sengdokluro. Adugane imaga kaithelda chatuna leising ase yolunaba. Hoi ima. Chanbidu machinmaya sengdoktuna mamaga kaithelda layon balaklami. Mama macha lakpado ubada misingna asumna hainarami. Hingchabigi mama macha ase muk lai. Podcast amata sitkadaba mandi. Hai su haibani. Makhoigi mama macha ase khul asidagi tanthokibana pharani. Natrabadi khul ase awafamda soidana tarani. Asumna mising aduna mama machagi maramda thina ngangnarami. Makhoina ngangnaribadu tarabasu tadaba saduna lairami. Mama machadu kaithelgi machi amada leising adu thamduna yoli. Tanja aduda kaithel fambi nupi ahum mari changlaktuna. Hey, hingchabi. Nangoda aikhoina kai hai. Sida phamgano. Aikhoi pot siti haiduna nangoda haiba natro. Nangna anama suk yamna kalibasibu karigino. Iche, aina sida lai khara yonjabase iche hoida kayam kairage. Hoyam kai badunani hairibase. Nangna sida phamjilabanina aikhoigi potphamda mi amata changaktrene. Nupi amana amuk hairai. Iche, haidana kanade. Magi laisingse khongpaksine hektane khaise. Maduda da khangadabani. Asi haiduna nupi singaduna kabok lai mama machana yonjariba lai adu khongpakna ne khairami. Kabok lai mama machadu kaptuna adumna tawbidanaba haizarami adubu nupi singaduna tabiramde. Tanja aduda ningthauga maharani aduga dolai tongduna kaithelda laklami. Kaithelda tilliba miyam adusu ningthauga maharani ga ubada khurumlami. Maharani asum yenglakpada kabok laina machabu konduna kaplibadu urami. Madu ubada Maharani adugi thamoida yamna nungaitaba ama phaurami. Ningthauga Maharani gadu dolaidagi kumtharaktuna kabok lai mama machana lairiba aduda changlaklami. Karigino nakhoi anina kaplibadi. Aduga karigino leising asina leimai sida ichai duna leirisina. Kabok lai Maharani ubada makok nonduna haijarei. Ima Maharani nanaigi ipuroibado layong khangdaba laina amana abadagi laikhidre. Ima ichagini haibada hanna yengbada kanasu leitri. Padagi tharo thambal hektuna kaithel sida yonjabani. Adubu aina mafam asida lay yonbase. Atay potpam pambising asina
ꯄꯣꯠ ꯁꯤꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯕꯨ ꯂꯩ ꯌꯣꯟꯗꯅꯕ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕꯗꯒꯤ ꯑꯩꯒꯤ ꯂꯩꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯆꯈꯥꯏꯕꯤꯔꯝꯂꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯔꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ? ꯀꯩꯊꯦꯜ ꯑꯁꯦ ꯃꯃꯥ ꯃꯆꯥꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯥ? ꯀꯩꯊꯦꯜ ꯑꯁꯦ ꯃꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯅꯈꯣꯏꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯒꯤꯁꯨ ꯍꯤꯡꯕꯒꯤ ꯍꯛ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯃꯥꯅ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯅ ꯂꯩꯔꯝꯒꯗ꯭ꯔꯣ? ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯀꯕꯣꯛꯂꯩ ꯃꯃꯥ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯍꯌꯦꯡꯗꯒꯤ ꯂꯩꯁꯤꯡ ꯑꯁꯦ ꯀꯩꯊꯦꯜꯗ ꯌꯣꯟꯕꯒꯤ ꯃꯍꯨꯠ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯄꯨꯔꯛꯎ꯫ ꯑꯩꯅ ꯅꯪꯒꯤ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ꯫ ꯀꯕꯣꯛꯂꯩ ꯑꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯐꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ꯫ ꯑꯁꯣꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯃꯥ ꯃꯆꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯑꯔꯩꯕ ꯈꯔ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯕꯣꯛꯂꯩ ꯃꯃꯥ ꯃꯆꯥꯗꯣ ꯄꯥꯠꯇꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯗ ꯄꯤꯔꯝꯃꯤ꯫ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯍꯔꯥꯎꯅ ꯂꯧꯔꯝꯃꯤ꯫ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯅ ꯁꯦꯜ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯦꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯟꯕꯤꯅ, ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯜ ꯌꯥꯝꯅ ꯐꯪꯉꯦꯀꯣ? ꯐꯪꯉꯦ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩꯀꯣ ꯏꯃꯥ? ꯐꯩ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯁꯦ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯌꯣ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥ, ꯂꯩꯕꯤꯒꯦ꯫ ꯑꯁꯣꯝꯅ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯅ ꯃꯍꯥꯔꯥꯅꯤꯅ ꯀꯕꯣꯛꯂꯩ ꯃꯃꯥ ꯃꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯑꯋꯥꯕꯗꯨ ꯀꯕꯣꯛꯂꯩꯅ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯕꯣꯛꯂꯩꯅ ꯃꯍꯥꯔꯥꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯍꯥꯏꯌꯨ ꯀꯕꯣꯛꯂꯩ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯋꯥꯔꯤꯕꯗꯣ ꯀꯣꯛꯅꯅꯕ ꯆꯤꯉꯨ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯏꯆꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯕꯤꯌꯨ꯫ ꯆꯤꯉꯨ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯏꯆꯥ ꯁꯣꯏꯗꯅ ꯄꯤꯅꯕꯤꯒꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯥ? ꯍꯥꯏꯌꯨ ꯀꯕꯣꯛꯂꯩ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯁꯦ ꯑꯃꯥꯏꯕꯤꯅꯤ꯫ ꯑꯩꯅ ꯌꯦꯡꯖꯕꯗ ꯏꯅꯤꯡꯊꯧꯁꯦ ꯅꯣꯡꯃ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯂꯥꯏꯑꯣꯏꯔꯕ ꯂꯤꯟ ꯑꯃ ꯍꯥꯠꯈꯤ꯫ ꯏꯅꯤꯡꯊꯧꯅ ꯂꯤꯟ ꯑꯗꯨꯕꯨ ꯍꯥꯠꯂꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯒꯤ ꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯉꯨ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯕꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯅꯤꯡꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤꯌꯦ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯆꯤꯉꯨ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯃꯍꯥꯔꯥꯅꯤꯕꯨ ꯑꯉꯥꯡ ꯎꯅꯔꯝꯃꯤ꯫ ꯃꯄꯥꯟꯗꯅ ꯅꯤꯡꯊꯧꯒ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯅ ꯃꯍꯥꯔꯥꯅꯤꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯥꯎ ꯇꯥꯒꯗꯕꯒꯤ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯉꯥꯡ ꯎꯅꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨ ꯊꯣꯔꯛꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ, ꯏꯅꯤꯡꯊꯧꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯐꯪꯖꯔꯦ꯫ ꯅꯤꯡꯊꯧꯗꯨꯗꯤ ꯑꯉꯥꯡ ꯎꯅꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯔꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯊꯥ ꯁꯥꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤꯅ, ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯨꯕꯨ? ꯃꯟꯇ꯭ꯔꯤ, ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯅꯦ꯫ ꯏꯆꯥꯅꯨꯄꯥ ꯉꯥꯛꯇ ꯐꯥꯏꯕꯣꯛ ꯄꯣꯛꯂꯝꯒꯗꯕꯒꯤ ꯃꯍꯨꯠ ꯏꯆꯥꯅꯨꯄꯤ ꯐꯥꯏꯕꯣꯛ ꯄꯣꯛꯂꯝꯕꯅ ꯐꯩ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧ? ꯃꯟꯇ꯭ꯔꯤ, ꯍꯌꯦꯡ ꯑꯩꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯒꯅꯤ? ꯂꯩꯕꯥꯛ ꯑꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯍꯌꯦꯡ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯒꯤꯗꯃꯛ ꯃꯆꯤꯟ ꯃꯅꯥ ꯃꯤꯆꯪ ꯈꯣꯝꯅꯗꯨꯅ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯅꯔꯛꯂꯒꯅꯤ꯫ ꯂꯩꯕꯥꯛ प्रꯖꯥꯁꯤꯡ ꯑꯁꯦ ꯑꯋꯥꯕ ꯇꯥꯔꯒꯅꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯁꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕꯒꯤ ꯂꯥꯟ ꯑꯁꯦ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ꯫
ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯁꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕꯒꯤ ꯂꯥꯟ ꯊꯣꯛꯈꯤ ꯍꯥꯏꯅ ꯍꯥꯏ꯫ ꯃꯁꯤꯗꯅꯤ ꯃꯟꯇ꯭ꯔꯤ ꯑꯩꯅ ꯋꯥꯈꯜ ꯑꯁꯤ ꯋꯥꯔꯤꯕꯁꯦ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯅꯣ ꯃꯟꯇ꯭ꯔꯤ? ꯏꯅꯤꯡꯊꯧ ꯏꯆꯥ ꯐꯥꯏꯕꯣꯛ ꯑꯅꯤꯁꯦ ꯑꯃꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯝꯂꯁꯤ, ꯑꯃꯅ ꯑꯩꯒꯤ ꯃꯔꯨꯞ ꯈꯨꯂꯥꯛꯄ ꯑꯃ ꯂꯩ, ꯃꯥꯁꯨ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯖꯗꯦ, ꯑꯉꯥꯡ ꯑꯃ ꯃꯉꯣꯟꯗ ꯄꯤꯗꯨꯅ ꯌꯣꯛꯍꯜꯂꯁꯤ꯫ ꯃꯟꯇ꯭ꯔꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯐꯔꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯅ ꯃꯍꯥꯔꯥꯅꯤꯕꯨ ꯑꯉꯥꯡ ꯎꯅꯔꯤꯕ ꯑꯃꯥꯏꯕꯤ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯁꯦ ꯃꯆꯥ ꯐꯥꯏꯕꯣꯛ ꯄꯣꯛꯏ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ, ꯑꯗꯨꯒ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯅꯅꯥꯏ ꯈꯪꯍꯟꯖꯔꯣꯏ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯅ ꯇꯨꯝꯂꯤꯉꯩꯗ ꯅꯤꯡꯊꯧꯅ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯃ ꯂꯧꯗꯨꯅ ꯃꯟꯇ꯭ꯔꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯁꯨ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯅ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ ꯑꯉꯥꯡ ꯑꯃꯗꯤ ꯁꯤꯅ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯇꯥꯎ ꯈꯨꯂꯥꯛꯄ ꯇꯣꯃꯥꯜꯒꯤꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯃꯟꯇ꯭ꯔꯤꯕꯨ ꯎꯕꯗ ꯍꯔꯥꯎꯅ "ꯏꯇꯥꯎ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯅꯪꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯏꯇꯥꯎ ꯑꯉꯥꯡꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ? ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯄꯨꯔꯛꯂꯤꯕ ꯏꯇꯥꯎ? ꯃꯟꯇ꯭ꯔꯤꯅ ꯈꯨꯂꯥꯛꯄꯗ ꯃꯥꯅ ꯑꯉꯥꯡ ꯄꯨꯔꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯈꯨꯂꯥꯛꯄꯁꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ "ꯏꯇꯥꯎ ꯑꯉꯥꯡ ꯑꯁꯤ ꯉꯁꯤꯗꯒꯤꯗꯤ ꯏꯇꯥꯎꯒꯤ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯤꯕꯅꯤ"꯫ ꯈꯨꯂꯥꯛꯄ ꯑꯗꯨ ꯍꯔꯥꯎꯅ "ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯏꯇꯥꯎ"꯫ ꯈꯨꯂꯥꯛꯄꯅ ꯃꯥꯒꯤ ꯈꯨꯂꯥꯛꯄꯤꯕꯨ ꯀꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯈꯨꯂꯥꯛꯄꯤꯗ ꯄꯤꯔꯝꯃꯤ꯫ "ꯈꯨꯂꯥꯛꯄ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ?" ꯈꯨꯂꯥꯛꯄ ꯑꯗꯨ ꯍꯔꯥꯎꯅ "ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯦ ꯉꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯄꯨ ꯃꯥꯅ ꯄꯤꯅꯕꯤꯕꯅꯤ"꯫ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯍꯔꯥꯎꯅ "ꯑꯁꯦꯡꯕꯔꯣ ꯈꯨꯂꯥꯛꯄ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ?" "ꯑꯁꯦꯡꯕꯅꯤ ꯅꯨꯄꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯀꯣ"꯫ ꯈꯨꯂꯥꯛꯄ ꯃꯟꯇ꯭ꯔꯤꯗ ꯌꯦꯡꯗꯨꯅ "ꯏꯇꯥꯎ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ"꯫ "ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏꯒꯦ, ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦ"꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤꯗ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯈꯤ꯫ ꯈꯨꯂꯥꯛꯄꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯅꯨꯡꯁꯤꯅ ꯄꯨꯟꯁꯤꯕ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒ ꯈꯨꯂꯥꯛꯄꯤꯒꯅ ꯄꯨꯟꯁꯤꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯐꯪꯖꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯊꯧꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡꯁꯨ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯧꯕꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕ ꯂꯩꯕꯥꯛ प्रजाꯒꯤ ꯈꯟꯗꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕꯇ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯊꯧꯕꯅ ꯃꯟꯇ꯭ꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯟꯇ꯭ꯔꯤ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗꯒꯤꯗꯤ ꯂꯣꯏꯄꯣꯠ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯂꯧꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯈꯣ"꯫ "ꯏꯅꯤꯡꯊꯧ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯑꯩꯈꯣꯏꯅ ꯂꯧꯔꯕꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯋꯥꯔꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯀꯨꯝꯁꯨ ꯐꯠꯇꯕꯅꯤꯅ ꯐꯧꯁꯨ ꯏꯊꯣꯛ ꯊꯣꯛꯅꯗꯦ꯫ ꯐꯧ ꯊꯣꯛꯇ꯭ꯔꯤꯕ ꯑꯗꯨꯗꯤ ꯀꯨꯝ ꯐꯠꯇꯕꯒꯤ ꯅꯠꯇꯦꯅꯦ, ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯂꯣꯏꯄꯣꯠ ꯍꯦꯟꯅ ꯂꯧꯒꯗꯧꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯐꯅꯅꯕꯅꯤꯅꯦ꯫ ꯃꯟꯇ꯭ꯔꯤ ꯑꯩꯅ ꯃꯈꯣꯏꯗꯒꯤ ꯂꯣꯏꯄꯣꯠ ꯍꯦꯟꯅ ꯂꯧꯔꯕꯗꯤ ꯃꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯍꯟꯗꯛ ꯆꯍꯤꯁꯤꯃꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝ ꯂꯧꯕꯤꯔꯁꯤ"꯫ "ꯌꯥꯗꯦ, ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗꯒꯤ ꯂꯧꯒꯗꯕꯅꯤ꯫ ꯍꯩ ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯂꯨ"꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯂꯝꯃꯤ꯫ "ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯅꯈꯣꯏꯅ ꯀꯥꯔꯛꯀꯗꯕ ꯂꯣꯏꯄꯣꯠ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯒꯤꯗꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯀꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯑꯍꯛꯄ ꯗꯟꯗꯤ ꯐꯪꯒꯅꯤ"꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ
ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯍꯜ ꯈꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯅꯤꯡꯊꯧꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ꯫ ꯍꯟꯗꯛꯇꯤ ꯀꯨꯝ ꯐꯠꯇꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯣꯏꯄꯣꯠ ꯑꯁꯦ ꯂꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯨꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯑꯃ ꯍꯦꯟꯀꯠꯅ ꯂꯧꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯗꯨꯅꯤ ꯍꯟꯗꯛꯇꯤ ꯐꯧꯁꯨ ꯊꯣꯛꯇꯦ꯫ ꯀꯗꯥꯏꯗꯒꯤ ꯐꯧꯅ ꯂꯣꯏꯄꯣꯠ ꯀꯥꯒꯗꯧꯔꯤꯕ? ꯑꯁ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯌꯥꯗ ꯐꯔꯤꯕ ꯑꯗꯨꯒ ꯃꯆꯥ ꯑꯁꯤꯅ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ? ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯜꯂꯤꯉꯩꯗꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯗꯨꯅ ꯅꯨꯡꯉꯥꯏꯕ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯨ ꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯅꯅꯦ ꯏꯆꯥ ꯏꯁꯨꯒꯁꯦ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯀꯣ꯫ ꯋꯥꯒꯗꯧꯔꯤꯗ ꯂꯩꯕꯥꯛ ꯑꯁꯦ ꯋꯥꯒꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯆꯤ ꯃꯆꯤꯗ ꯅꯤꯡꯊꯧ ꯊꯧꯕꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯊꯧꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯊꯤꯅꯁꯨ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯊꯧꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯐꯅ ꯌꯥꯝꯂꯦ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯏꯖ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯗ ꯂꯥꯏꯖꯗꯨ ꯃꯇꯥꯔꯣꯏ ꯈꯔꯒ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯏ꯫ ꯅꯤꯡꯊꯧꯗꯤ ꯂꯥꯏꯖꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ꯫ ꯊꯧꯕ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯅꯤꯡꯊꯧꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅꯔꯝꯃꯤ, ꯃꯐꯤ ꯑꯗꯨ ꯁꯦꯝꯖꯤꯟꯅꯔꯝꯃꯤ꯫ ꯊꯧꯕ ꯂꯥꯏꯖꯕꯨ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ, "ꯁꯈꯦꯟꯕꯤ ꯂꯩꯁꯥꯕꯤ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯪꯒꯨꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯎꯔꯛꯇ꯭ꯔꯤ꯫ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯖꯩꯗꯣ." "ꯂꯥꯏꯖ ꯍꯥꯏꯕ? ꯃꯤꯡꯁꯨ ꯐꯖꯩ, ꯁꯛꯁꯨ ꯐꯖꯩ꯫ ꯑꯗꯣ ꯂꯥꯏꯖ, ꯅꯪꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ." ꯂꯥꯏꯖ ꯃꯀꯣꯛꯅꯣꯅ ꯍꯥꯏꯖꯔꯛꯏ꯫ "ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯖꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤꯅꯤ ꯏꯅꯤꯡꯊꯧ." ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯅꯪꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯗꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯅ ꯍꯦꯟꯅ ꯍꯦꯟꯒꯅꯤꯗ꯫ ꯅꯪꯕꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯒꯥꯏꯗꯣ ꯑꯣꯏꯅꯤꯡꯗ꯭ꯔꯣ? ꯅꯪꯅ ꯑꯣꯏꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅꯤ." "ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ, ꯑꯩꯁꯦ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯄꯒꯤ ꯋꯥꯅꯤ, ꯂꯨꯍꯣꯡꯂꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯅꯪꯕꯨ ꯑꯩꯅ ꯂꯧꯕ ꯌꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯕు ꯂꯧꯕꯗꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯒꯦ? ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯅꯦ꯫ ꯅꯤꯡꯊꯧ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯑꯩꯕꯨ ꯊꯤꯡꯒꯗꯧꯔꯤ?" ꯂꯥꯏꯖ ꯁꯥꯎꯅ, "ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯨꯖꯗꯕ! ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯄꯤ ꯃꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ꯫ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯕꯗ ꯀꯅꯥꯅ ꯑꯩꯕꯨ ꯊꯤꯡꯒꯗꯧꯔꯤ?" ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯂꯥꯏꯖꯕꯨ ꯐꯥꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕ ꯂꯥꯎꯖꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯅꯤꯡꯊꯧꯅ ꯂꯥꯏꯖꯕꯨ ꯐꯥꯕꯗꯨ ꯎꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯍꯥꯔꯥꯅꯤ ꯌꯥꯏꯕꯤꯁꯨ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ." "ꯀꯔꯤ ꯋꯥꯅꯣ ꯃꯟꯇ꯭ꯔꯤ?" "ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯌꯥꯝꯅ ꯁꯥꯎꯅꯔꯦ꯫ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯌꯥꯝꯅ ꯋꯥꯔꯒꯅꯤ." "ꯃꯟꯇ꯭ꯔꯤ, ꯑꯩꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥ ꯃꯥꯅ ꯂꯧꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯥꯕꯨ ꯃꯊꯟꯇꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕ, ꯃꯥꯅ ꯍꯥꯏꯕꯇ ꯏꯜꯂꯨꯕꯒꯤ ꯃꯍꯩꯅꯤ." ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯈꯣꯡ ป้ꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ "ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯪꯅ ꯀꯞꯄꯒꯤ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ." ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯩꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯃꯛꯇꯗ ꯅꯝꯗꯨꯅ ꯆꯪꯂꯤꯕꯅꯤꯅꯦ꯫ ꯍꯅꯨꯕꯤ, ꯅꯪ ꯂꯤꯠꯆꯩ ꯑꯁꯤꯅ ꯀꯟꯁꯤꯜꯂꯛꯎꯔꯥ?" ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ, "ꯂꯥꯟꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ? ꯃꯍꯥꯛ ꯑꯁꯦ ꯅꯃꯥꯒꯨꯝꯕꯤꯅꯤ꯫
ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯣ ꯍꯥꯏꯒꯅꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯃꯍꯥꯔꯥꯅꯤꯗ ꯃꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯌꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯏꯅꯤꯡꯊꯧꯅ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯂꯨꯍꯣꯡꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯏ ꯍꯥꯏꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯏꯅꯤꯡꯊꯧꯅ ꯐꯥꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯈꯛꯇ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯊꯥꯖꯧ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯉꯣꯟꯗ ꯁꯤꯟꯅꯒꯅꯤ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯒꯦ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯌꯨ ꯃꯟꯇ꯭ꯔꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯏꯅꯤꯡꯊꯧ ꯊꯧꯕꯒ ꯄꯣꯛꯃꯤꯟꯅꯕ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯃꯟꯇ꯭ꯔꯤ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯏꯅꯤꯡꯊꯧꯅꯗꯤ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯑꯗꯣ ꯁꯤꯅ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯉꯥꯡ ꯑꯗꯨ ꯁꯤꯅ ꯄꯣꯛꯄ ꯅꯠꯇꯦ ꯏꯅꯤꯡꯊꯧꯒ ꯑꯩꯒ ꯈꯟꯅꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯈꯨꯂꯥꯛꯄꯗ ꯑꯉꯥꯡ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯍꯥꯔꯥꯅꯤꯗ ꯂꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤꯁꯨ ꯃꯥꯒꯤ ꯃꯆꯥ ꯍꯤꯡꯂꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯨꯟꯁꯤꯕ ꯀꯧꯏ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ ꯃꯁꯛꯁꯨ ꯏꯅꯤꯡꯊꯧꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤ ꯑꯩꯒꯤ ꯏꯆꯥ ꯊꯧꯕꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯃꯥꯟꯅꯩ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯥꯕꯨ ꯂꯧꯔꯨꯒꯦ ꯃꯟꯇ꯭ꯔꯤꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯔꯥꯅꯤꯁꯨ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯕꯤꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏꯖꯕꯨ ꯊꯥꯗꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯊꯧꯕꯁꯨ ꯃꯃꯥꯅ ꯈꯪꯂꯝꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯂꯥꯏꯖꯕꯨ ꯊꯥꯗꯣꯛꯄꯗ ꯇꯥꯔꯝꯃꯤ ꯃꯟꯇ꯭ꯔꯤꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯨꯟꯁꯤꯕꯗꯨ ꯏꯪꯈꯣꯜ ꯂꯩꯄꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤꯅ ꯄꯨꯟꯁꯤꯕ ꯅꯪ ꯄꯥꯕ ꯂꯩꯇꯕ꯭ꯔꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯃꯤ ꯑꯃ ꯎꯅꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯈꯨꯔꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯆꯔꯨꯒꯦ ꯍꯣꯏ ꯍꯣꯏ ꯄꯨꯟꯁꯤꯕꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯐꯝꯅꯕ ꯐꯤꯗꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯈꯨꯔꯥ ꯁꯤꯗ ꯐꯝꯕꯤꯌꯨ ꯃꯟꯇ꯭ꯔꯤꯁꯨ ꯄꯨꯟꯁꯤꯕꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯂꯝꯃꯤ ꯃꯟꯇ꯭ꯔꯤ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯀꯅꯥꯅ ꯀꯣꯏꯔꯤꯕꯅꯣ ꯈꯨꯔꯥ ꯑꯩꯅ ꯀꯣꯏꯕꯅꯦ ꯏꯆꯥꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕꯒ ꯌꯥꯝꯅ ꯍꯩꯕ ꯖꯥꯠꯅꯤꯗꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯈꯨꯂꯥꯛꯄꯁꯨ ꯂꯥꯛꯂꯝꯃꯤ ꯃꯟꯇ꯭ꯔꯤ ꯎꯕꯗ ꯈꯨꯂꯥꯛꯄꯗꯨ ꯍꯔꯥꯎꯅ ꯏꯇꯥꯎ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯇꯥꯎ ꯑꯩꯁꯦ ꯏꯇꯥꯎꯒ ꯋꯥꯐꯝ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯩꯒ ꯇꯥꯟꯅꯒꯗꯧꯔꯤꯕꯕꯨ ꯏꯇꯥꯎ ꯃꯟꯇ꯭ꯔꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯈꯨꯂꯥꯛꯄꯗ ꯂꯤꯔꯝꯃꯤ ꯈꯨꯂꯥꯛꯄꯁꯨ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯟꯇ꯭ꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎꯅ ꯌꯥꯕꯤꯔꯗꯤ ꯃꯇꯝ ꯈꯔ ꯄꯨꯟꯁꯤꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯇꯧꯕꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤ ꯏꯇꯥꯎ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯅꯅꯕ ꯇꯧꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯊꯤꯡꯒꯅꯤ ꯏꯄꯥꯒꯤ ꯄꯨꯟꯁꯤꯕ ꯅꯪ ꯈꯨꯔꯥꯒ ꯂꯣꯏꯅꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯂꯨ ꯄꯨꯟꯁꯤꯕꯁꯨ ꯃꯄꯥ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯒ ꯃꯟꯇ꯭ꯔꯤꯒꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯃꯟꯇ꯭ꯔꯤꯅ ꯃꯥꯅ ꯇꯧꯒꯗꯕ ꯄꯨꯝꯕ ꯄꯨꯟꯁꯤꯕꯗ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧ ꯊꯧꯕꯅ ꯆꯥꯒꯗꯕ ꯆꯥꯛ ꯑꯗꯨꯗ ꯇꯨꯝꯅꯤꯡꯅꯕ ꯍꯤꯗꯥꯛ ꯍꯥꯞꯆꯤꯜꯂꯝꯃꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯊꯧꯕꯗꯨ ꯇꯨꯝꯈꯤꯔꯝꯃꯤ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯃꯤ ꯑꯃꯠꯇ ꯈꯪꯗꯕ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯊꯧꯕꯕꯨ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯕꯅ ꯊꯧꯕ ꯁꯥꯗꯨꯅ ꯂꯩꯄꯥꯛ ꯋꯥꯌꯦꯜꯂꯝꯃꯤ ꯊꯧꯕꯒ ꯄꯨꯟꯁꯤꯕꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯈꯤꯕꯅ ꯀꯅꯥꯃꯠꯇꯅ ꯅꯤꯡꯊꯧ ꯅꯠꯇꯦ ꯄꯨꯟꯁꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯑꯃꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯍꯟꯗꯛꯇꯤ ꯂꯣꯏꯄꯣꯠ ꯑꯗꯣ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯈꯛꯇꯃꯛ ꯄꯤꯖꯔꯒꯦ ꯍꯟꯗꯛ ꯆꯍꯤꯗꯤ ꯀꯨꯝ ꯐꯠꯇꯕꯅ ꯐꯧꯁꯨ ꯊꯣꯛꯇꯦ ꯃꯊꯪ ꯆꯍꯤꯗꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯄꯤꯖꯔꯛꯂꯒꯦ ꯄꯨꯟꯁꯤꯕꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯐꯔꯦ ꯍꯟꯗꯛꯇꯤ ꯆꯍꯤꯁꯤꯃꯒꯤ ꯂꯣꯏꯄꯣꯠ ꯂꯧꯔꯔꯣꯏꯒꯦ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯂꯧꯔꯒꯦ
ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ ꯅꯤꯡꯊꯧ ꯁꯥꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯍꯟꯗꯛ ꯅꯤꯡꯊꯧꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯑꯐꯕ ꯀꯌꯥ ꯉꯥꯡꯅꯕ ꯁꯣꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯗꯨ ꯅꯤꯡꯊꯧ ꯊꯧꯕꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯟꯇ꯭ꯔꯤꯕꯨ ꯎꯕꯗ ꯁꯥꯎꯅ, "ꯍꯦ ꯃꯟꯇ꯭ꯔꯤ, ꯅꯪ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯕꯨ ꯐꯥꯗꯨꯅ ꯊꯝꯖꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯥꯟꯅꯗꯤ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯏꯅꯤꯡꯊꯧꯕꯨ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯏꯅꯤꯡꯊꯧꯕꯨ ꯏꯁꯣꯔꯒꯨꯝꯅ ꯂꯥꯠꯅꯔꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ?" ꯃꯟꯇ꯭ꯔꯤꯅ ꯄꯨꯟꯁꯤꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯊꯧꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯄꯨꯟꯁꯤꯕ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯧꯕꯅ, "ꯅꯪ ꯀꯅꯥꯅꯣ?" "ꯏꯅꯤꯡꯊꯧ, ꯃꯍꯥꯛ ꯑꯁꯦ ꯏꯅꯤꯡꯊꯧꯒ ꯄꯣꯛꯃꯤꯟꯅꯕ ꯐꯥꯏꯕꯣꯛ ꯑꯗꯨꯅꯤ." ꯃꯟꯇ꯭ꯔꯤꯅ ꯊꯧꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯃꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯏꯅꯤꯡꯊꯧꯕꯨ ꯂꯥꯏꯒꯨꯝꯅ ꯈꯟꯅꯔꯤꯕꯁꯦ." ꯄꯨꯟꯁꯤꯕꯅ, "ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯍꯟꯈ꯭ꯔꯒꯦ." ꯊꯧꯕꯗꯨ ꯃꯥꯅ ꯅꯍꯥ ꯃꯈꯩ ꯇꯧꯔꯨꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯄꯨꯟꯁꯤꯕ, ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯧꯅꯤꯡꯕꯇ ꯇꯧꯈꯤ꯫ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯨꯟꯁꯤꯕ, ꯅꯪ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯅꯨ꯫ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯉꯥꯛꯃꯤꯟꯅꯔꯁꯤ." ꯊꯧꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯁꯨ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯒ ꯈꯨꯂꯥꯛꯄꯤꯒꯁꯨ ꯀꯣꯅꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯄꯥꯛ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫